final to ngasine habadi megi tang train pan nungdang pung tarit makai ko karamba final South Asian Football Federation gi under 19 2025 ki championship ki final do India versus Bangladesh ni sana duise India no host tora kanda ko ada sika mari leina na hoigi All India Radio Imphal na megi tang tra chukta sports ki news broadcast over program amada akhoi Manipur dagi yauriba player sing haiba Indian team de yauriba player sing do madugi maram da haiba matam da akhoi haiba team sigi captain su oiriba Singamayum Sami Manipur dagi ko amadi Muhammad Arbas moi ani si yaubiram dre na mayamna saunaba mayamna penadaba adugumba haiba gi matang su video ma present tawjakhre kanatra madugi response ta aina kitang nuwaizadaba ama hai taraga de khoi gi comment section si da ko khoi maru ena muslim sin now sing gi site gi khoi gi saura kanda hai tare moi maitai khatang gi oina haiba ni adu du wen tor kanda hadi community wen tor ga haibam su yauri madu khajik tang hai haning di aina ngasai hai du di kari gi no hai matam da ngasai gi team do All India Radio Imphal gi team do maduda khatang neba it's not about community haiba team do maram di maduda maitai pulap pullaga sumai tor sen tor haira popot na ti community gi wana ti haiba mi sing do madu moina achoba gross mistake am toba madu gi damakta haiba neba akhoi talent sing se khoi Manipur gi any jaga amadagi any community amadagi any talent ama tholpa matam da madu khoina appreciate tawse aduga moi gi moral boost khara tawmina si haiba gi adugi wakhalon da tawba present tawkhimneba ai gi video da ko ada makha tar pada madu gi video do and present or matung sida silnaw singna ai gi messenger da kai da mayam hang pa yawe yamba karamba kano da channel da yeng doino final do hin ai su tasena kham de ko ada net ta search tor kan da khapani sports works haiba akhoi gi YouTube ki channel ama khatang da madu telecast tawgadori ko haibadi madu gi coverage to haiba YouTube channel du na cover tawgani na thengni ko nungdang pung 3 ta gi hor kan da ai gi channel na te ko ai gi channel ne ganam khalle ngani gi channel promote tawna bane na ada admaina kano tawgani na ma lei ko 3 lakhs hena subscriber leiba du gumba channel ma khakna coverage to tawgani lei adu doini yemina se khoi myam da ko ada sida ina si myam share to ribe maram si ai amtang haijage bisin no sing ko negative oiba pot si thadok si haibu duni ba akhoi se ama khatang oiba maram de akhoi Manipur se mini India ne ba haibadi state se picture ba taraga su community se loina suna laiye aduna maram oira kanda kamai tawre tongan ton ba community myam laibani na akhoi gi misunderstanding laiba amana amada thajada bagi pot se natraga akhoi gi kai haitare yengthina bagi pot adugum bagi kaino se myam aman ngak leitana thokpa uiye baina aduna maram oira kanda ne aise nomata pung 10 to 12 hours kumbagi sang nung ti khadingi thabak chatluraga thabak tawrura kanda aigi matam ai thabak lura matungda mina tara tranga kai thoga marmakta ina video semise aigi maru oi purpose adune kana man hai nang doctor oi bani na medical ga mari leina boina tobiwana anaba leiba matam da ingonda la agi yengkibe atopa doctor de yengkibe any hospital amada maga mari leina ba chala yengkibe to achoba problem mai ne uba se kari ugi hai matam da khoi gi sida leibe issue mayam se masi oina sine hena chawna problem moina ui aduna maram ora kandane positivity khara propagate towning ba positive oiba mindset khara positive oiba attitude khara adugumba khoi myam se leimina na bagi haibagi wakhalon da ne ba ina halaitana video sing sumaina marakte hek share tawri se ko aduna silong sing aina amuka hana haijaning base akoi de any person ame any talent ama tholop se magi karma maham dagi no Manipur gi karamba jaga no karamba community no madu yeng dana akoi promote to mina se madu yamna darkar oi haibadu ne ba ko ada ai khudamoi nang tang haige ba akoi Manipur da sumaina tholok pa talent sing se akoina yamna kano to na appreciate to base yo bu wat pa na khale khudamoi na haijagi ba akoi dare ni di potsang ba mayam loi khang gani Indian national team ki captain ni warme se football ki Virat Kohli su captain ni ko masana magi cricket ki Virat Kohli la i haiba kanda kamain oigani khoi Manipur da daren yi su khoi football team India gi national team du gi senior team gi captain ne boirme se mongun da khoina enough recognition pi bra sine aina hangning ba question se pi den khale ai wakhalon da chumne hate yeng se ba ko magi daren di gi Facebook account chang bi oje mi kya follow tawge mi lising trang amuk follow taw male daren di ai was yeng bane thawini yeng check taw en taw kyam kamaina ka keno tawri nun kai su leita ba khogi yen kg amani leiru kanda mukbang to ba ko ha leitana adu mami amana su followers se mayam ka lei aina habidi follower ne everything ni haiba natta ba to ba akhoina ngasai gi follow tawri ba mi natra khoina appreciate tawri ba mi se karma makhal gi keno singno haiba du de ngasai mukbang tawri du lali natra ga sumi natra moi kana di haibi wa natta ba ko
ꯃꯣꯏ ꯇꯧꯖꯁꯅꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤꯗꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯂꯩꯕꯒꯤ ꯃꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯦꯟꯇꯔꯇꯦꯟ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯑꯣꯏꯔꯤꯅꯤ ꯃꯗꯨꯗ ꯑꯔꯥꯟꯕ ꯀꯩꯝ ꯂꯩꯇꯦꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯤꯗꯗꯤ ꯚꯦꯜꯌꯨ ꯑꯦꯗ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯚꯦꯜꯌꯨ ꯑꯦꯗ ꯇꯧꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯇꯧꯔꯤꯕ ꯃꯤꯗꯨꯒꯤ ꯑꯣꯏꯅꯗꯤ ꯀꯥꯟꯅꯕ ꯈꯔ ꯐꯪꯕ ꯌꯥꯏ ꯁꯦꯜ ꯐꯪꯕ ꯌꯥꯏ ꯌꯨꯇ꯭ꯌꯨꯕꯇꯒꯤꯀꯣ ꯑꯗ ꯗꯦꯠ ꯏꯁ ꯑꯅꯔ ꯊꯤꯡ ꯑꯗꯨ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯗꯦ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦꯕ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯃ ꯅꯠꯇꯕ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯗꯥ ꯔꯦꯅꯤꯗꯤ ꯄꯣꯠꯁꯪꯕꯝꯁꯦ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ ꯈꯛꯇꯪ ꯅꯠꯇꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕ ꯌꯥꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯈꯛꯇꯪꯒꯤ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯁꯨ ꯀꯣ ꯇꯧꯔꯤꯅꯤ ꯑꯗ ꯁ꯭ꯇꯦꯠꯀꯤꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯐꯨꯠꯕꯣꯜ ꯇ꯭ꯔꯦꯅꯤꯡ ꯑꯦꯀꯥꯗꯃꯤ ꯂꯤꯡꯈꯠꯇꯅ ꯃꯗꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯅ ꯀꯣ ꯇꯧꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯌꯥꯝ ꯑꯃ ꯐꯣꯂꯣꯋꯔ ꯃꯌꯥꯝ ꯌꯥꯝꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯗꯥ ꯔꯦꯅꯤꯗꯤ ꯍꯣꯏꯒꯨꯝꯕ ꯃꯤ ꯑꯃꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯄꯤꯔꯤꯕ ꯇꯤꯞꯁ ꯁꯥꯟꯅ ꯈꯣꯠꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯒꯤ ꯐꯤꯜꯗꯨꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯋꯥꯏꯗ ꯁ꯭ꯄ꯭ꯔꯦꯗ ꯑꯣꯏꯅ ꯁꯟꯗꯣꯛꯄ ꯇꯥꯔꯒꯗꯤ ꯐꯣꯂꯣꯋꯔ ꯌꯥꯝꯕ ꯍꯥꯏꯕꯁꯤ ꯑꯣꯕꯤꯌꯁꯂꯤ ꯃꯥꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯒꯗꯕ ꯃꯤ ꯃꯁꯤꯡꯗꯨ ꯌꯥꯝꯗꯣꯏꯅꯤ ꯌꯥꯝ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯖꯤꯇꯤꯕ ꯏꯝꯄꯦꯛꯇꯨ ꯍꯦꯟꯗꯣꯏꯅꯦꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗ ꯉꯁꯥꯏꯒꯤ ꯐꯣꯂꯣꯋꯔ ꯌꯥꯝꯃꯒ ꯍꯦꯛꯇ ꯑꯦꯕ꯭ꯔꯤꯊꯤꯡ ꯃꯗꯨꯅ ꯈꯨꯗꯤꯡꯃꯛꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯅꯠꯇꯕ ꯇꯧꯕꯇꯕꯨ ꯃꯣꯏꯒꯨꯝꯕ ꯃꯤ ꯑꯃꯁꯦ ꯃꯥꯒꯤ ꯔꯤꯆ ꯑꯥꯎꯠꯁꯤ ꯌꯥꯝ ꯊꯤꯅ ꯌꯥꯝꯐꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯐꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯃꯁꯥꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯃꯌꯥꯝꯗ ꯌꯥꯝꯅ ꯁꯣ ꯑꯣꯐ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯈꯛꯇꯪ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯨꯗ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯂꯩꯕ ꯇꯧꯕꯇꯕꯨ ꯃꯌꯥꯝꯗ ꯁꯣ ꯑꯣꯐ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯈꯤꯇꯪ ꯇꯧꯕ ꯀꯥꯟꯗ ꯃꯌꯥꯝꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯣꯐ ꯇꯧꯕꯗꯩ ꯇꯧꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯃꯤ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯣꯂꯣ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯦ ꯃꯣꯏꯒꯨꯝꯕ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯃꯁꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯩꯈꯣꯏ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯤꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯃꯗꯣ ꯃꯣꯏꯁꯨ ꯐꯣꯂꯣ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯃꯌꯥꯝ ꯆꯪꯗꯅ ꯃꯣꯏꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯃꯣꯏꯁꯦ ꯃꯔꯝ ꯆꯥꯅ ꯔꯤꯀꯛꯅꯥꯏꯁ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯜꯂꯣꯟꯁꯦ ꯀꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯡꯆꯠ ꯄꯨꯔꯛꯏꯕ ꯃꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯕꯒꯤ ꯋꯥꯟꯇꯦ ꯖꯁ ꯁ꯭ꯃꯣꯜ ꯊꯤꯡꯅꯦꯕ ꯅꯠꯇ꯭रा ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯤ ꯑꯃ ꯐꯣꯂꯣ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯔꯤꯁꯣꯔꯁ ꯄꯔꯁꯟꯗꯨꯃꯁꯨ ꯐꯣꯂꯣ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯊꯕꯛꯁꯤꯡꯗꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯔꯤꯀꯛꯅꯥꯏꯁ ꯇꯧꯕꯤꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤꯁꯨ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯖꯕꯗꯣꯀꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯦꯅꯤ ꯇꯦꯂꯦꯟ ꯑꯃ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯔꯣꯏ ꯑꯃ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯐꯤꯜ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯃ ꯌꯥꯝꯅ ꯆꯪꯉꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃꯗꯗꯤ ꯀꯣ ꯃꯣꯔꯦꯜ ꯕꯨꯁꯇꯔꯁꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯕꯨꯁ ꯑꯞ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯌꯔ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯔꯤꯕ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀꯩꯅꯣꯁꯤꯡ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨꯅ ꯎꯔꯣꯏꯕ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯝꯒꯅꯤ ꯀꯣꯆꯀ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯝꯒꯅꯦꯕ ꯇꯧꯕꯇꯕꯨ ꯃꯦꯠꯆ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯀꯥꯟꯗꯨꯗ ꯃꯣꯏꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯦꯀꯥꯎꯟꯗꯨ ꯂꯣꯏꯅ ꯂꯩꯅꯕꯅꯤꯅ ꯎꯔꯨꯗꯣꯏꯅꯦꯕ ꯑꯗꯨꯒ ꯈꯪꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯛꯇꯪꯗ ꯑꯣꯏꯇꯥꯔꯁꯨ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯤ ꯃꯣꯏꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯅꯤꯀꯣ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯃꯥꯏꯟꯗ ꯂꯩꯇꯥꯔꯒꯗꯤ ꯃꯣꯏꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯗꯨ ꯐꯥꯎꯒꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯁꯅꯨ ꯑꯃ ꯑꯣꯏꯁꯅꯨ ꯑꯃ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯃꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯥꯏꯟꯁꯇ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯩꯌꯦ ꯃꯁꯤꯗ ꯙꯔꯃ ꯀꯩꯀꯩ ꯀꯩꯝ ꯂꯩꯇꯕ ꯁꯥꯟꯅꯔꯣꯏꯒꯨꯝꯕ ꯍꯥꯏꯕ ꯁꯥꯟꯅꯔꯣꯏꯁꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯂꯩꯇꯦꯗ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯤ ꯁꯥꯟꯅꯔꯣꯏꯅꯤ ꯂꯥꯟꯃꯤ ꯑꯥꯔꯃꯤ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇ ꯑꯥꯔꯃꯤꯒ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯈꯦꯠꯅꯅ ꯎꯕ ꯌꯥꯏ ꯀꯣ ꯑꯩꯈꯣꯏꯅ ꯄꯦꯟꯗ ꯈꯣꯠꯇꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯧꯕꯇꯕꯨ ꯂꯥꯟꯃꯤ ꯍꯥꯏꯗꯨꯗꯤ ꯃꯥꯒꯤ ꯙꯔꯃ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯣꯏꯅꯤꯡꯕ ꯙꯔꯃꯗꯒꯤ ꯑꯣꯏꯁꯅꯨ ꯑꯣꯏꯅꯤꯡꯕ ꯖꯒꯥꯗꯒꯤ ꯑꯣꯏꯁꯅꯨ ꯑꯣꯏꯅꯤꯡꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦꯕ ꯂꯥꯏꯔꯕ ꯃꯤ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯆꯥꯅꯤ ꯃꯣꯏꯗꯤ ꯑꯁ ꯑꯗꯨꯝ ꯂꯥꯏꯔꯔꯒ ꯂꯩꯔꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯂꯥꯏꯔꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯅ ꯈꯟꯒꯗ꯭ꯔꯣ ꯃꯩꯇꯩ ꯑꯣꯏꯔꯗꯤ ꯑꯁ ꯂꯥꯏꯔꯖꯅꯤ ꯃꯩꯇꯩꯅꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯗ꯭ꯔꯕ ꯂꯩꯗꯅ ꯃꯤꯁꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯙꯔꯃ ꯑꯗꯨ ꯑꯗꯥꯏꯁꯤꯗꯤ ꯁꯥꯏꯠꯇ ꯊꯝꯕ ꯀꯥꯟꯗ ꯑꯦꯖ ꯑ ꯍ꯭ꯌꯨꯃꯟ ꯕꯤꯡ ꯀꯣ ꯃꯗꯨꯒꯤ ꯑꯦꯡꯒꯜꯗꯨꯗꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯟꯗꯣꯛꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯑꯩꯒꯤ ꯃꯥꯏꯟꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡꯂꯤ ꯐꯤꯜ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯅꯦꯕ ꯅꯣꯡꯃꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 10 to 12 ꯑꯋꯥꯔꯁ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯠ 5 10 15 ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯍꯦꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯅꯦꯕ ꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯩꯅꯣꯗꯣ ꯋꯥꯈꯜꯂꯣꯟꯗꯣ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ
final match tuna asigi sports works have YouTube channel do madu do ina changa kanda khoi yengminase kana ko mesin lausing thabeng khang leidena chathong na rana tongale ada aduna taba singdudi yengminase support to minase Indian team support to butabani akhoina sauning ba pen daba kaya amadi lei ko akhoida kamaini yengbirake habadugi madugi matang de India gi matang lakpa kan se to butab India ga any country amaga to pamaga lan to bo oiro sanabo oiro kainom tok taragadi obviously akhoi India manung chanbani India da support to butabani adugi su mathakta akhoi Manipur macha mayam su yauri ni na akhoi mayam support to pham thoi akhoi mayam na moida moral boost to pi pham thok pra na khali ado share to minase silnausing yengminase thank you everyone